Ahanbada Maru Ebapau. Congress Amati BJP na state amasung lebak asigi kana bakarisu torok haina CPI na haidi. Amadi Mikhal Naksilak Bagaloina Pam the Wutok Tokana Police na Mapam Kayada Section Tarang Lokat Bagaloina Nisagi Polam Sinfagat Pagitabak Jatarakli. Kurumjari ISTB Manipuri Pau Ming Tabir Punu Putaramna Oxari Hausi Pau Sandong Bizari Congress Amati BJP na state amasung lebak asigi kana ba karishu torok haina CPI na haidi. Ngasi irabol babun tapang tokpa pamisang unabada CPI gi State Secretary L Sachin Kumarna Congress amadi BJP asi imung amakhaktani makhoigi apamba chapmanaba party ni makoina miyamni karisu torok roi haiba khangbadagi CPI da thajaba thamlaktuna soidana mai paktuna mapi khraba haksing hanjinanaba chapchana thenganaba sem sare haiki Congress CPI gi Dr M Narabu Left Secular Front na punna sogot pagaloina Inner Manipur gi Kendra Kunthani Thoida Yumthong Khuding Zangjuna Pangtholiba campaign da CPI gi mirepta thajaba thamduna awanba puraklagani haibagi thajaba miyamna thamlakle CPI ne state asigi baru oiba issue border pillar territorial integrity ngaknaba amadi Naga framework agreement na maram oiduna state asida lengak ani lerakpa yabagi oithokpa yabagi mayokta lepa CAB jana handaba amadi ekhoigi culture tradition ngakna mikhal thengnagani haiki Jahi kaya MP oiduna state asigi yaifanaba zakot thorang tawkidraga BJP amasung Congress ki mirepna MP oina amuk hanna thakibada miyam gi thabak amuk torakani haiba miyamna thajabiganu haiki Congress hayengna BJP hayengna Congress mathangda mu BJP moy ase imung amak khaktagumani imung amagi manungda tongan chanabagumani adugo loirana paisa amagi mamai tongan ba Loinana Makoigi Maruiba political ambition di Senjau Paibagi Lengak Lona say Yam Yang Napukapa Pamba. Mang Kargadoba Kunaya Sigi, Equigi culture, equigi tradition book can never honor Sigi Mayota, BJP na Hindu Rastragi, Laura Pirepase, Masibu, Tingnabagi Mota, Moida Bot Piduna, Adumba, Equigi Jati Sigi. Adumba, equigi culture, equigi tradition, Mahanabu Honori Bukasing a say, Masibutim talked about Habasimasu, Prezamiamda, Chapchan Hangjani, Congress, somebody BJP, MP in a Karpada, Manipuri Prezamiam, Karisuya, Pavapor, Oy Habase, Communist Party number the Miam, Chapchana, Kangi. Mikhal Naksilak Bagaloida, Pam the Wutok Toktana ba police na Mapam Kayada section Tarang Lokat Pagaloina, Nisagi Polam Sing Pagat Pagitabak Jatarakli. Ngasi ayuk Imphal West Commando na Waheng Bamlekai GD Parking Hindu Hotel Maya Amadi Nambur Turel gi Nakalda Coming Operation Jachakre Imphal West gi Additional SP Operation AG Saramagi Miyang Makara Jathakiba Coming Operation aduda Miyoi Chamri Yankhairo verification Jathaki Saktak se ningthi da yaudaba Miyoi Taranipan Makataba verification ki damak City Police da sinakre Amaramda police na Mikhal Naksilak Bagaloina Mayai Kaba Nisagi Mayokta drive Tathaduna Fagat Pagi Thabak Hengalakli Bisnupur District Police Amadi Imphal West ki police team amana Thangmaiban Khomdram Selong Balekai Dalaiba Salam Santos Kobami Amagi Yumda drive Zathabada Lupali Singh Humbudra Romyo Egadaba foreign liquor case Nifu Humdoi Galoina Santos Fagatuna Ain Gweba Thabak Lokat Kre Amaramda Excise Information Team Thobal District ki Kangbu Amana Malo Maning Laikai Amadi Mamang Laikai Degi Yungau Liter Chamagatara Fagalaba Matungda Mai Thaduna Manghankre Ngasigi Drive Adu Inspector S Nilakumarna Luchingki Mari Suba Bihar Regimena Imphal Jiri Bam Lambigi Awangkhul Checkposta Imphal Degi Jiri Bam Tamna Lakpa Tata Gari Ama Check Tobada Ganja KG Yankhai Mangaro Fagale Ganja Singadubu Purakpani Haiba, Sangam Halfkeep, Sahikuntha Taret, Swasampur District and also 5 villages Amasung, Damelong District, Pongwal Village Dagi, Gimnai, Hetsi Kobi Amasu Fagale. Faraba Ganja Amadimi Andi Adu None Police Station da Shinakre Haidi. Sagolbang Tera Trongbam Lekai Mamang Leretalaiba, Institute of Manipuri Arts, Ima Linkhatkibagi Tauram, Warompa TV Tower Manatalaiba, Performing Arts Center da, Film Forum gi Chairman S. Mangolzao, Film Director Bizaguptalai Shram Amadi, Sagnai Rabi Film Actress L. Lalita Bina, Athoba Mithunglen Singh Waiki, Thoramadu Manipuri Film gi Sagnai Raba Artist Singh Su Saruyaki, Film Forum gi Chairman
एस मंगोलजांगना फोंदोकिबदा फिल्म हाइबसी कंपोजिट आर्ट मखल अमनी मशिदा जगोई इसई एक्टिंग हक्सांग फबा अमदी म्यूजिक की सरुसिंग यावबा आर्ट फॉर्म ओइबना फिल्म बु पामजबा फिल्म कुमनिंगबा सिंगना हारिबा आर्ट फॉर्म सिंग असि खंगिनबा हइजिनबा मथौ ताई आर्टिस्ट अम्मा ओइगे खलबदी थक्सी खासी अमदी ओजा गुरु मसक खंगना चलबा कांदा माई पाकपा आर्टिस्ट अम्मा ओइबा ngamgani हाइना फोंदोखि फिल्म दा यावदबा आर्ट मखल त लेते अदुननी याम फोर्सफुल ओइबा आर्ट अमा हाइयो हरगदी फिल्म मसिना तना लेते फिल्म हाइबसिदि केदोरे जगोई यावरे इसई यावरे एक्टिंग गी यावरे एजुकेशन यावरे अदि इंफॉर्मेशन यावरे यावदबा राजनीति की करी की खुदिक मक्सी यावर कांद करी मु यावरी केदो टेक्नोलॉजी है साइंस एंड टेक्नोलॉजी में योक्सल लेने कैमरा मैम थाबीरिबा मैम से साइंस की पुठो हातने मसीगा अखोई आर्ट सिगा अनि जे पुन्ना अदुननी फिल्म जे करी हाइने कोगे रे खोना कंपोजिट आर्ट हाइबदिगी अमुसु थैदो कांदा टेक्निकल आर्ट काइन हारि से कइनेदा पृथ्वी की मफम ममदा अखोना करिगुम अमा मपुंग फाना योहन के हरगदी फिल्म की मतिय नत्रदि लैति ngasi nungchil pung amaga minute tara mangarom taba batamda second khara manipur da yuhar hakre hauju phawagi oina yuhar haba aduna kari kari amangata thon khrabagi haibagi pau laitri hauji pau gi marak thana tenba break amtang lawjari Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu Ima pirol syrup anatra suba khatane yaroi aduna pirol singda comfort tinglibani Haujik makhum tangkhai ma hairo aduga t-shirt lupsillo masi ki step macha asina hegi langsingbu phajahanduna machu mamen so thokhanni adudi comfort na torisi karino fajanaba amasung machu mamen thohanmani comfort after wash apikpa khongthang achoba thabak This is Brilliant School, a school with the serene beauty of the lush green garden, a school of dedicated management and faculty, and a school with a legacy of trailblazers. Registrations are often for Class 11 Science and Arts 2019. Get registered now. Brilliant School, Malum Tulihul Makha, Imphal West. Paradise Para Fruit. Paradise Para Fruit. Have a sip and feel the difference. Post vacancy home health care nurse 25 numbers, ambulance 6 numbers, male, baby caregiver or babysitters 15 numbers, salary 5,500 rupees to 12,000 rupees and above. Date of interview on 7th April 2019 10 am. Medillion Health Tech and Consultancy Services Private Limited, first floor, Axis Bank Building, Porampad near Jennings Hospital. Eastern Motors की नौना हांगदोकजरिबा डिजिटाइज ओइरबा मारुति सुजुकी एरेना शोरूम दा मियांगी दमकता थमजरिबा फैसिलिटीज खुदोंगजाबसिंग असिबु अमुतंग लेंसिनबिरक्तुना एक्सपीरियंस तवियु अमदी ईस्टर्न मोटर्स ना पिजरिबा सर्विसेस सिंग असिगी खुदोंगजाबा अमुतंग लबियु मयाम सुलेंसिनबिरउ ईस्टर्न मोटर्स ना मयाम बुतरामना ओक्चरी ngai ब्रेक की बतुंग तरामना मोक्सरी मखाताबा पाउदा प्राइम मिनिस्टर नरेंद्र मोदी ना लालिबर अप्रैल 3 मणिपुर कंगलेपाक लाकदोरिबासी कोरकोमना बॉयकॉट तौबगा लोइनेना मणिपुर कंगलेपाक पुंबा टोटल शटडाउन लाक्थोकले हाइना कोरकोमगी मीडिया कोऑर्डिनेटर लेबांगाक पलुवांगना खुयेक पिदुना थादोरकपा कोरकोमगी पब्लिसिटी कमिटी की चेरोल अमना हाइरे चेरोल असना मखा तारदुना हाइरिबा थिंगबासिबु इफुरुपसा पुनमकना मपुंग फाना सगोनबा कोरकोमना पाउजेलकले लिसिंग अमगा समापन निफुमापन अक्टोबर 15 इंडियाना मणिपुर कंगलेपापु नमफुद लौशिंदुना लमदम मसिदा इंडियाना लोइलम नेंगाक चथरखिबा असि चै हुंबुद्रा मपुंग फरकले हाइरे ngasi phawba loilam jaina khanglakle lamdam masigi lengak lon paishin badanatana sanmilon su khudum chansinduna makhoi gi loilam thausil gi makhada yalomi singbu thamlakhi india gi nampu lengak astagi nanthokuna ningtamba hanjananabagi damak sangsilaliba ningtam yawol iho asibu namthanaba masung loilam lengak marata na thamnabagi damak Armed Forces Special Power Act thamjinduna lamdam asibu lanmi gi lengak makhada thamle Armed Forces Special Power Act ki marumda IO एक न सठकीबा मियोट मिनई अमदी मियात मिपुन कया निंगसिंगलकले लमदम मसा थोलिबा फेक एनकाउंटर दा हाटखिबा मिचम
1995 gi manungda case mangadi CBI de sinaduna charge sheet frame tawduna aroiba wail ngaiba natana ayamba case ti India lenga ki Supreme Court ta duna ngasi phawba achumba wail piba ngamdana leire tamthiraba miyot minai mihat mipun kaya chatharabasu miyangi ningtam dal hawasi namthaba ngamdre lamda masigi yelongmi singa pumto tosinaduna yelongmi singi kangkhul munanaba racial assimilation gi policy adu sangsilagli unity and diversity habadu tolaga Hindu tawagi manglan India is for Hindus one country one nation one culture oneness of India haiduna sangsilagli political party kharagi thausil asidi apikpa masingjam jatraba aikhoigi purupcha singbu muthatnabani haibasi kakningai letraba wafamni haire Citizenship Amendment Bill singni tarataruk pass tawna bhondarakliba ashina masigi mayak laraba khudamni Yarau furu kayagi saktam amasung hingnabagi lambida singnarakliba amasung development gi moithem tawduna bot khombalakliba India lenga ki Prime Minister Modi asi yamna taramna ofam thokte khongchara sigi mayakta leifam thoi mashina maram oiduna lagliba April gi tang 8 ki ayuk pung amadagi nimidangi pung taruk phawba korkomna Manipur Kangleipak pumba pung 8 ki total shutdown lokthokle Ating basibu miyam pumbana sawyabiduna yelongmi singi apun bapangal adu utholasi hairi yelongmi singu yoshinana batatharliba thausil asibu yaringdaba phongdoktuna amubo piral paiduna mass protest tathabiyu lambida makhal amatagi gari chanbiganu satok sasin tobiganu kaithal thingbiyu isa isa gi sintha lepiyu total shutdown asina ana ayek lining laishon media water supply electricity amadi fair service ka mai renaba thabak thaurang singdi council loi hairi India gi lengak pa singi moithem langda ireja punamak amuhana pangtharagumsi ishana isabu kanjanaba achet pa phirep loba matam hendokle ekhoigi hingbagi amasung isagi saktam ngaktuna tangdu leitan hingnabagi amatangai ba lambidi isa gi laibak lepchanaba maromdom lengak chabang ngamba ningkha tambagi lajang ashitani haibasi khangminasi haina chirol asina makha tarakli Second World War Battle of Kamengi Humudra Manga Suba Sahigi Ningsing Thoram Pangthok Pagalunena Battle of Kamengi Ningsing Pura Lamlai Delaiba Kalika Singda 9 Sector Assam Rifles ki Commander Brigadier Amit Katiyalna Hangdokre Tara Manga Suba Assam Rifles Second World War Imphal Campaign Amadi Manipur Tourism Forum na Puna Sinduna Thoram Asga Mailenena Imphal Iski Manung Janba Napetpali basketball ground da thoram pangthoki Second World War gi matamda subedar oikiba ningkham tangkul hana Lieutenant Colonel oramba LM Singh Second World War Imphal Campaign Foundation gi co-founder aramba angamba lamdam adongi miyam amadi foreigner kyasu saruyaki Second World War da yaukiba thabaktagi pothakraba army oramba singda ikai khunaba utuna tara manga suba sam rifles ki maikaidagi kudol pot piki ningkham tangkulna Second World War chatpa matamda Marishuba Assam Rifles ki subedar oiki matamaduda British ki E Muri kauba miyoi amana company ama puduna Kamjong Khulen amadi Sangsad Village ani asi ngakpada yauki haina paudam ki Harwa khangai haiduna ching macha amalai madudagi la chakharaga ukhru via Kohima yogre Kohima da kharas matno soksakraga ceasefire lauthokre adagi makoi hangre aduna Japan war si Japan sing si Imphal da lakwa ngamde ai musamakna ai dan chat pakna haijabani Second World War Imphal Campaign Foundation gi co-founder aramba angambana Lising amaga samapan ni pumapan ge April ki tang ahum da sokna kiba landa Japanese ki lanmi marfudani pansi bagi report laiki matamadu gi lanpham da si kiba India British amadi Japanese ki lanmi singbui kai khumna bu utpa oina ngasi gi thoramadu pangthokpani haiki masi hujikidi khoi stone plaque amadi yunge hado Assam Rifle na propose tawri haidi masi yamna phajaba mongda war memorial am sage aduga I the one saragadi machi akoi war tourism hai tare madu gi su am chawba important destination amo oina na ba ado kunja sing gi su mateng pangbi ona moina akoi da adugi approach to adu koi kunja sing ju wari tang sana gi ni sana badi moina adugi proposal ma thangale ado koi namu kunja singa kamang pain to sige ma'am gi plop kana na bani machi kunja tang na te whole Manipur or India gi namak to ju oina am chawba memorial am oidoi
Janura Microfin Manipur gi tarani thoirak suba mapok kumon thoram ngasi Palace Compound laiba lamyan masanglen da pangthokre thoram maduda Manipur State Commission for Women gi chairperson oidanbi Dr. C. Samini Janura Microfin Manipur gi chairperson N. Harimati Devi yauna atei thaupuba kayasu sarugyaki thoram maduda akhanaba client sing amasung staff sing da reward kusinaki Janura Microfin Manipur gi Human Resource Manager K.S. Binur Kumar na haikibada Sotaraba Kunai Asigi Yaifa Thorangi Mating Pibangamnaba, Lisingani Taretagi Hokiba, Janura Microfin na Lairaba Pankagi Makada Ladiba, Sel Tungi Pibam Kudongza, the Bamayok Nariba Singda, a Pig Percent Pamda, Selgetang Bank Pibagitabak, Tampaki District Marida, Financial Institution Mapan Tamduna, Imunkeada, Mating Pibangamkre. Sel Season and Nabagi, Taushilkaya Piduna, Kanaba Pangan Bangamkre, Haiki. Karigumba tabak ama mai pangna pangthoke hairabadi tabak adugi gyan loksing adu mapung phana leiba mathok tai lairaba senthok nemba imung singbu makhoi gi semilonda phagatnaba branch taret hangdoktuna Manipur gi Tampaki jila manga da akoi ngasi phauba imung lising kun manga henbada senthok nemba imung singi damakta Janura Microfin Manipurna tabak thorom kaya pangthoktuna lakchari Tha sigi tang manga dagi nipan phauba dubit marini zupna Agartala gi Putibada Ipsana Sinduna Pangtokadaba North East Handloom Exhibition cum Cultural Exchange Program da Saruyagadaba Mio Yankaiba Panasaba Kangbu Amangasi Kaisampata Leba Ipsagi Office Mamangdagi Ipsagi Advisor Iboto Bikumana Lam Thakre Manipur Handloom gi store kontra mani hangduna Handloom gi Pothok Sing Exhibition asida utkadauri JN Dance Academy gi Cultural Team Amanasu Manipur gi Tongan ba culture gi thorom kaya pangtokani haina Ipsagi President Joy Chandra Konthokjamna phongdorakle North East Handloom Exhibition cum Cultural Exchange Program Ipsana Pangthok libase mapanda aikhoigi Manipur gi mapanda soina takraba isil inausing makhoiga Manipur da leiriba aikhoiga nungsi chanana leiriba asigi mathakda hena sena nungsi chanana bagi pandamda makhoi busu aikhoi Manipur da kauraga makhoi bu free da aikhoina mafam asida makhoina culture bu yokhat pa pamba handloom bu yokhat pa pamba makhoi singda aikoi free da tamallaga makhoi bu aikhoina culture sing gi yongkhat pada aikoi gi Manipur gi mapanda leiribe isilinaw punamukpu aikoi amata oina nungsi chanana hingnana bagi makhoi gi damako aikoi matam leiba khibikta aikoi thong launa hangi Chehi Yankai Palamba Congress Lengang na Toramba Sakot Thorangi Tabaka Narendra Modi na Lusingba Lengak Asina Zahi Manga Khak Sasan Torokpada Paikalakpada Uriba Kenaba Sakot Thorangi Tabak Singasi Amuka Hena Makatana Sakot Makaida Chatke Harabadi BJP Lengak Makatana Lehenba Matautai Haina Moirang Kendrigi MLA P Sarachandra Ngasi Moirang Firen Bamrekai Deleba Modi Bhavan the Pangtopa BJP the Sanglapa Miyo Shimbu Harau Tiam the Opagi Thoram the Haikre Tongan party the Leramnaba Pradhan Upar Pradhan Amadi Ward members Singbu Opagi Thoram Maduda BJP Moirang Mandalgi President MD Abdul Hamid Moirang Municipal Gi Chairperson M Romi Balayauna Myoikiana Saruyaki MLA Namakatana Haikibada Sakotpa Country Sakotpa Manipur Amadi Sakotpa Moirang Kendra Gidamba Punna Wakal Kangminaba Matam Oire Haiki Kresna Chai Humudra Palamakanda Porpanga Mamdava Porto Chai Manga the Lula Porpati Kadai Nambagi Other Body Anu Chai Manga guitar Mamkalagadi Stability is a Pazana Porakanda Maratapa Pazana Tabukamba Adum India government Develop Jailase Pantum from the Yogungamani Haven Adu Maramdra Neganasi India government agenda Sideko Yauselakanda Development Politics Tausi Chai Manga Bagai Kudong Sabado Pangan Gise India Chocolose and Ivan Narendra Modi development politics they go Yoxilakanda, Laka Chai Mari Mangase Equimia, Padana Tabuk Menasi, Ahum Bama Poroxi, Hen Mam Checo, Put Mam Checo in a city Samnarasi, Punsilaji, Aziki development politics they Oxilakanda, Ababa Manipurama, Ababa Baran Kendra, Ababa country Masembada, Maran Kendra, Chopa Diet Nalosi, Pano Pukunzeri. Thank you very much. Arong Numai Konga, Lapupa Teraga Samnaba Thong Sakibadagi, Say Kuntra Mangarom Samjandana Lakpadagi, Kudong Tibatopo Yabagi Pim the Lade, Atumatamda, Lengaki, Marilena Basanga Youngson Biduna, Thong Asi, Samjan Minaba, Lamdam Adungi Miamna, Apil Tarole, Atumatamda Thong Asi, Sembijabadi, Mikalda, Saruyara Roy Haide. Salam Nabachandra Koba, Lapupa Teradagi Mue Amana, Thong Asigi Pibam Patabana, Mahirui Sing Amadi, Thong Asita Saliba Miamda, Kudong Tibatorok Payabagi Pibam the Lade, Atumatamda, Sembijabadi, Mikalda, Saruyaroi Haina, Fongdoragle.
हाई स्कूल छात्र सहम चामरी तमें छात्र सहम चामरी तमद स्कूल लापद पुथबद कोंगा यावरबनी बेली ब्रिजु साबिदे थोंजु रिपेयरिंग तौबीदे अखोगी यांगलम केंद्र ने दैमंगफाल केंद्र की एमएलए अनी से अखोइना चसरुरे अखोगी वर्क्स मिनिस्टर बिश्वजित यावना लाकांददी थवा यावना हाबिरमे अदु ngasiबावबा प्रजाना हायरकाना मोय होय माय ताबिदे प्रजिंग फाम पामिजे हजु वादो लरबा अखोगी बेली ब्रिज द ओनग्रबा जी खुदकता अथुबा मतमदा साबिरोसिनी अखोई सिदा खुदुंथि मैम थोकरे मिसी मिना थोकरे अथेंगम सत यादबनिना सूरगा साब गतनिना नुंगदांगदा अदगी अथेंगम लोय चली थोंजिदा लम लमुपांग पांग होरे अदे मखा योसु लोय तले सोथरबा खुंगंजिगी डेवलपमेंट दो खितंग अखोई सरकार की सहायता की मियं खर संबियो हाइजगे तौबिरक्त्रगदी अखोई ngasi पालिबा सरकार सिदा इलेक्शन खुदिमक अखोई बॉयकॉट तौजगने अखोई वोट थादरओय अखोई राइट से मोइदा पिरुबा राइट से कैम कानदरे अखोई राइट अखोई वोट पीबगी मुक्ता सना कौबी नुपी अमना मिखल लोइरगा मियामबो कौथोकपगी चनबी लेबना मिखलदा सरुक यारुबगी वाहनथोक लेत्रे हाइना थमलगले अनौबा उबा अमा सिनबीबा लेते यो तत्पा मा सेंबी साबीबा लेते आंगांग बी स्कूल चटपा अथेंग अमम चटपदा खुदोंग थीदना इसिंगदा ताबना यावखबनी अदुना थोंगजे अथुबा मतमदा सेंबीरकदरा ngairapase ngasi thongje chahi kunthra manga taruk haire thongje sabadingi ngasi bawda hanna tuni yengadrisi punama parliament khangde adagi general election khangde akhoi si mi ma leiri na akhoi hairuga yane na pangkhan khandana vote khomba lakpado sangbirakta ba phai sanga abadi akhoi na vote piga do su leitre mi leina hanna tuni yengdraga akhoi sathung kanade logdrusu to ge akhoi phangda ba sum phangdana leijarage लोइसिलपदा मरोइबा पाउ अमन बिजरे कांग्रेस अमदी बीजेपी ना स्टेट अमसुंग लेबाग असगी कानबा करिसु तरोय हाइना सीपीआई ना हाइरे अमदी मिखल नक्सलक बगलोइना पामदबु तबदुक थोकदना बा पुलिस ना मफम कयादा ट्रैफिक थरांग लक बगलोइना निसागी पोलम सु फागतगी थबक चरगले पाबुगेनदी एस्टेब्लिश डिजाइन मन पाव मतंग सलजरे मियंग ताबीर को पुनम पपकाना